Lakhipur Online Putoksaba February Kitang Ahom Laibak Pokpanumit ki Khomjinba Pao tabirase Ahanbada Marui Pao Singirbon Development Association na tongan mamasana singda gold medal fanglakraba sanaroi singbu taramna okre Mamal na Juragulda chahi gi mifam galoinana Jingu Khoyum singi chahi gi fizol hongkre Asamda school building humputare sangakre amasung anoba building humpunito gi ure puyung sutamkre America na Bharat ki polam singda loba tax handhanduna chada tranipan ohenkre Oracle na AI funding gi tamak thabak tawriba miyoi lising kontra lokthok na bathawrang tawre Jiribamda Nipunipan Suba Battalion CRPF ki Yangkhaiteret Suba Rising Day gi tharom pangthokre amasung Kunsuba Thoksom Radhamani Memorial Football da Sunrise Club na Oriental Club po goal ahum amanda thoikre Haujik mapungoi papauta birase Singirbon Development Association na tongan mamasana singda gold medal fanglakraba sanaroi singbo taramna oktuna pungning thawat-khre PK College Singirbon Kasarda pangthokiba pungning thawat pagi thoram aduda Sangamai Mohan Singh El Mangi Kaisam Birendra Yumnam Nontia Chan Enganbi Devi amadi YMMcha GP President na mathang sina Thaurammapu amasung ikai khomnajaba mithung sing oina sarukjakhe chahi asigi January gi tang 19 dagi 15 phawba Hyderabad ta pangthokiba 8 suba Senior Muay Thai Championship ta gold medal fanglakraba K Premjit Singha ahum suba Kalimpong International Taekwondo Championship lisingani ga 15 da gold medal fanglakraba Joyশ্রী Devi amadi A Kanan Singha All Boroland Taekwondo Championship ta gold medal fanglakraba N Punsiba Singha amadi Silchar da pangthokiba Under 9 Boys Football Tournament lisingani ka 16 ta champion oirakraba Singirbon Football Academy ki sanaroi nipan bo taramna okhe sanaroi sing asi da pungning thawat pa oina lengyan thi khudol tamke tharong mari leinana mithung singna sanaroi sing bu pungning thawgalatuna sanari ba masana sing adubo job oriented oibra oidabra haibadu khangdokpa yamna mathau tai haiba wafam kya su phongdokna ke Posangbam Rajena program contact tobike Lari lasu hairaba angang sengse lari lasu hairagata sumi oire haibanate karigumada apagi kuai bajawi nanta bajawi adubo sanabongda sanaroi ama oina ting tokpa sanaroi ama oina tholokpa ngamagadi lari lasu galwana na mak matomna makona lepcho bangam bagi khudong chabado isona su sinbire aduna jam phajana sanari ba angang sengse guide to view haibase full swing the guide to view haibase ingasi miam mangda PK College ki meeting hall da Singirbon Development Association ki president loinana lamdam sigi jamna laira jaba football academy ki president amo ina miam da ikut non najari aina sigi game sigi participate tawnawa aina tha ani hum mamang da ki practice tawjara pasiga tha mai mamang da ai khut right shoulder se practice matam da dislocate oina aise sanaro ya lejaror bani abi matungda dislocate ora matungda aina layang koyeng dana hidak cha dana lora matungda khara phare haiba kanduga aina jumda chalaga ai mama baba da hai ai smai sananingi ai khuche phare aduga bu jumda gidi ai ha pirakide adu aina sanaro ma oiru banina sananing banina aina jumda takthok ta vida sanabase chatpani sanabase chatpasiga Assam gi oina Assam kasar amadi koi khun Singirbon gi oina goal lago phanga pase agi live khobani sanabasiga quarter final da aina Rajasthan macha amaga sanai semi final da Haryana macha amaga aduga final da Delhi macha amaga sanaraga aise goal purakibani goal phanga matung da aise asumati ki harawi haiba matamda aina jumda hai da bida lakwa bagi magi aki badloina kauthoe hairaga aina WhatsApp status ta thangapto matamda ma papa jumda leba mi puna unai WhatsApp status loi urabani na pause loi phange adai da multa ma bhai hai kai dagi aina kono no koyam jari Kangan jawab ma Arambai Tengol Unit 50 Kasarna Manipuri Doctors Association Assam Mandaga Kusam Natuna Lakliba February Gitang Nipan
नोंमाइजिंग निमित्ता सिंगिरबोन पीके कॉलेज दा मेगा हेल्थ कैंप 1.0 पांगथोकलगनी अयुकी पुंग मापनदगिना नुंगथिलगी पुंग अनि फावबा चथागदबा कैंप असिदा एजुकेशनल यूथ क्लब सिंगिरबोन असम मणिपुरी यूथ डेवलपमेंट ऑर्गेनाइजेशन अमसुंग यूनाइटेड नॉर्थ ईस्ट चैरिटेबल सोसाइटी ना मतेंग पांगनी हेल्थ कैंप असिदा मेडिसिन नानातोन खौनाव या अमदि सरुगी लमदा खंगैरबा डॉक्टर क्याना लायंगनी लोइनना कैंप असिदा हीमोग्लोबिन ब्लड शुगर लिपिड प्रोफाइल liver function test liver fibro scan amasung ECG test tobagi khudong sabasu laigani amati miyamda hidak langthaksu lemna phangangani hairiba campus da miyamna khudong saba silobi honaba silangni bagi maige dagi nolukna ningsinglakle chaliba tha sigi February gi tang ama Fairen gi taramanga ni panba yaifuraba nongmaijing nimita malem gi apunba meitei lining loop mamalna silangduna maru loisang joragol sonai kasarda lairiba singu khoyum singi chahi ki fizol hongba haikat lekat tamba madi irat thongni jabagi thoram lubasigi arapada madi anakpada gi lengbirakhiba thomi loisingna lubasigi luching purel saiwan ba khuman gi lamjing lamtak makhada amata oina kusamnana pangthokre ayuki matamda miyam gi oiba thoram pangthokki bagaloinana थौरम की मखा चथरकपना मैते यखुई की इनाट लाइनिंग दा हंजिलकपगी मरफुहुमदै सुबा सरी वासक परै हनबगी थौरम सु पांगथोखरे नुंगथिल की मतमदा लुपसिगी सेंट्रल कमिटी की चही की ओइबा जनरल मिफम पांगथोखिबगा लोइनना थौपुगदबसिंग नौना खनख्रे नौना खलबा थौपुगदबसिंग अदुदि प्रेसिडेंट ओइना बिमोल अंगोम कार्बी आंगलोंग VP दा सापम जेम्स मैते कंगलेपाक जनरल सेक्रेटरी दा M इबोंगमाचा मैते जोरागुल Joint Secretary da Lamyanba Moilang Joragul Finance da Lukram Sarat Meitei Hozai Assistant Finance da Manap Meitei Hozai aduga Publicity and Culture da Lukram Sarat Meitei Hozai degini Aroi bada Lupasigi Luching Purelna Yek Taret Salai Mapan Meitei Ireicha Singh Mikub Nahum Singh na lehening bagi wapam Singh supongtoki haire राज्यदा महिमसिंगी फिबम फगननबा मदि इंफ्रास्ट्रक्चर मपांगल कनखननबगी पांदमदा मुख्यमंत्री डॉक्टर हिमंत बिस्वा शर्मा नांगारांग वर्चुअल ओइना स्कूल बिल्डिंग हुंपुतरे संगाख्रे अमसुंग अनोबा बिल्डिंग हुंपुनितोगी उरे पुयुंग सुतमख्रे रुपा करोड़ चट्रेट का हुंपुमंगा चंगना सेमगदबा प्रोजेक्ट असिगी सोनापुरदा पांगथोकपा थोरमदा महिमसिंगी मंत्री रनोस बेगु सरुक याखे सिलचरगी ऑदरसन हायर सेकेंडरी स्कूल दसु MLA दीपायन चक्रवर्ती अमसुंग मंत्री कौशिक रायना अनोबा बिल्डिंग संगाखे हाइरिबा अनोबा स्कूल सिंग असिदा कंप्यूटर स्मार्ट क्लासरूम लैब न चिंगबगी खुदोंगचाबा लेगने हाइरि अमेरिका की राष्ट्रपति डोनाल्ड ट्रम्प ना भारत की पुसिलकपा पोलम सिंगी मथक्ता लोबा टैरिफ चादा 15 दगी 19 दा हंथनख्रे प्रधानमंत्री नरेंद्र मोदी का टेलीफोन दा वारी सानरबगी मतुंगदा राष्ट्रपति ट्रम्प ना पावसी महागना सोशल मीडिया दा फोंगदोगलखिबनी टैरिफ हंथनबना भारत की टेक्सटाइल अमसुंग हिदाक लांगथक पुथोकपा कंपनी सिंगना अमेरिका दा लाइना अमसुंग ममल होंगना पोटियोन बंगमलगनी राष्ट्रपति ट्रम्प ना प्रधानमंत्री मोदी बु मपांगल कनबा लुचिंगबनी हाइना थागलदुना मसी लेबाक अनि की मरकता लेनबा अफबा मरी की खोंगथांग अमनी हाइना फोंगदोखरे खोंगथांग असिना भारत की सेनमिल रोंदा अनोबा इनोट अमा पिरगनी हाइना थाजबा थमले मालिंगी चाउरबा टेक कंपनी ओरेकल ना मखोगी AI डाटा सेंटर सिंग सेमगतपदा चंगदबा सेल तुंगी येंगलगा मखोगी कंपनी दा थबक तौरिबा मियोय लिसिंग कुंदगिना लिसिंग कुंथ्रा फावबा लौथोकनबगी थौरांग तौरे हाइरे पावगी मतुंगिना US की बैंक सिंगना ओरेकल की AI प्रोजेक्ट सिंग दा सेल थादबा हंथरकपना कंपनी असिना कॉस्टिंग हंथानबा थौरांग असि लौखटपनी हाइरे मरक असिदा ऑटोमेशन अमसुंग AI ना मरम ओइरगा मियोयबगी दरकार ओइबगी चांग हंथरकपसु यावरे लिसिंग अनिगा कुंतरुक चाही असि हौरकपदगी Amazon अमसुंग UPS कुंबा चाउरबा कंपनी सिंगनसु मखोगी थौमी सिंग लौथोखिबा लेख्रे निफुनिपान सुबा बटालियन CRPF की कमांडेंट अमसुंग रैंक पुमनमंगला सिलांगतना यांखै तरेट सुबा राइजिंग डे की थौरम ngarang जिरिबाम की हरिनगर दलैबा डिटैचमेंट हेडक्वार्टर दा मपुंग फाना पांगथोखरे थौरम असिदा CRPF की DIGP विष्णु गौतम जिरिबाम की DC कृष्ण कुमार SP प्रखर पांडे कमांडेंट V शिवराम कृष्णा सेकेंड इन कमांडेंट
Shamsundar Sejwal, Second in Commandant Mukesh Sabaria, Deputy Commandant Vivek Kumar amasung Assistant Commandant Rohit Pathak yauna Officer Kayamarum na saruk yakhi. Thorom asigi saruk ama oina tongan bapurup ki oiba jagoi sei utki bakaloinana mana matum sijen tokki amasung sakle namagaloinana thorom aduloi sinki. All Jiribam Sports Association na silangtuna Jiribam Higher Secondary School ki sanabung da chathariba kunsuba Thokjam Radhamani Memorial Senior Football Tournament ki ngarang league match da Sunrise Club Kadam Talana Oriental Club Bapu Parabo goal ahum amada maithian kre. Match asida Amazing Pamaina center referee oiki. Tournament asigi ngasi nungtil pung anida LFC amasung Sonapur GPSA sanaragani. Lakhipur Online Channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu. Arobeda maroiba pau amukhanna Singirbon Development Association na tongan mamasana singda gold medal fanglakraba sanaroi singbu taramna okre. Mamal na Juragul da chahi gi mifam galoinana Chingu Khoyum Singi chahi gi fizol hongkre. Assam da school building humputre sanga kre amasung anobo building humpunito gi ure puyung sutam kre. America na Bharat ki polam sing da low tax handhanduna chata tranipan ohen kre. Oracle na AI funding gi tamak thabak tawriba miyoi lising kontra lokthok na bathawrang tawre. Jiribam da Nipunipan Suba Battalion CRPF ki Yangkaiteret Suba Rising Day ki thorom pangthokre amasung Kun Suba Thokjam Radhamani Memorial Football da Sunrise Club na Oriental Club po goal ahum amada thoikre. Lakhipur Online YouTube channel gi pau sandok jaba ngasigi oinadi matang asidaloi jare.